Wangoo Laipham Primary Health Center ke Nifugataruk Suba Mapok Kumon ki Thouram Ngasi Health Center ASIGI Conference Hall the Pangthokhre Kalching District ke Sugnu ASIGI Manung Laiba Health Center ASIGI Management Committee na Sintu na Pangthokhiba Thouram aduda Committee ASIGI Chairman L Sarat Maitei PHC ASIGI MO in charge L Inaucha Committee ASIGI Advisor L Khalchandra Advisor A Maimu Amadi PHC ASIGI Doctor Nurse Laboratory Technician Paramedical Staff Sing Amadi PHC ASIGI Makhata Laiba Health and Wellness Center ASIGI Nursing Susarjake Thouram aduda Health Center ASIGI MO in charge L Inaucha Hai PHC asida staff masing water lerabasu makhal makha kaya anaba kaya lakpana PHC amana tawgadaba mathaudagi yamna hena tawbada health center asina tongan ba thauram kaya pangthoknaba honabada khudongchadaba kaya mayoknari PHC asigi makhada asa worker ani watuna leibana mafamsing aduge mikok thiba yauna miron bin sing thangdokpada achobu khudongchadaba mayoknari maram aduna awatpa asa worker sing ase mari leinaba singna mensinbiyo Thouram aduda PHC asigi staff ahum khangatuna makhoina thamoi sengna katokpaga loinana masagi mathaudangda yamna hena thabak tawbagi tamak achamba khudol pot sing piduna ikai khumnakibaga loinana PHC asibu chawkhanaba honabada achobu thodang lawtuna lakliba Hospital Management Committee ge dates tamen da so khudol pot piduna ikai khumnaki